Image Pau da miyeng tabiribasingbu khurumjari ngasigi maruoiba pau pijari. Indian Folklore Congress Seminar ngasi hokdokre. Maharashtra Narsinga amasung Herat Chandragi mitam khinbagi thabak Chief Minister N Birena yengsinkre. Loinana Kakching Kaithelgi mapok numit thorum pangthokre. Paumucha khaina pijari. Tongan ba school, college, university amadi institution singda mahairoi singna tamliba course adu loiraba matung certificate aduna thabak phangani haina khaliba asi sandorapliba fataba laina magumani haina education minister TH Radhesyamna phongdokre. Ngasi DM College of Arts Danamanjuri University Hall da numit ini chupna pangthokadoriba Indian Folklore Congress ki seminar hokdokpa numit ka mari lainana atuba mithunglengi warolda minister na phongdokibani. Mahakna makha taraduna mahairoi singna school college da ozana takliba mahai masing adudagi ahenba tonganba skill kaya amasu punsirul dagi tamba phangli. Ngasigi samas haibasi haukiba chatnabi culture amadi punsirul gi wari singbu punsalaga semlakhibani. Folklore haibasi samas ama chawkhatnaba amadi khundaminariba furup singbu nungsi chanana laiminabada achauba thodang ama lauri. Lamdam asida khundaminariba Kanglup Kuntranipan gi tongan ba folklore laijai. Folklore tamnaba tongan department ama hangbagi mathau tade. Tamdrabasu miyoiba khudingmakki I utongda yaudna lairaba skill amani. Asigumba seminar asi miyam khangna pangthokpa mathau tai. Political na miyoiba khunaibu tongan khaidokpa nate miyoiba na political bu lana khaidokpani haigi. Ngasigi thorum aduda DM University gi BCH Dilipna President IFC President Professor Jawaharlal Henduna Special Guest IFC gi Vice President M Mani Maitaina Guest of Honor oina saruk yaki. Langthabalda leiba Maharashtra Gambhir Singha gi khubamda sariba Maharashtra Narsinga amasung Herat Chandragi mitam khinbagi thabak chathariba adu ngasi Chief Minister na yengsinkre khongchat aduda Chief Minister Nongthombam Birena haiki Manipur ning tamnabagi damakta achauba thodang lawkhiba thongna faraba ipai pusingbu ngasigi mirolna kofam thokte makoigi thongna lengjen ningsingduna landam asigi damakta su hawrabliba naha sengna makoigi matau tamba mathau tai matam amagi chahi taret khuntakpa haiba dudagi lamdam asigi miyam atopa lamsingda tokhai ki matam aduda Manipur gi damak Yamna achauba thodang lawkhiba Maharashtra Gambhir Singha Narsinga Herat Chandrabu ngasigi mirolna kofam thokte. Hauzik mitam ahum saba loiselakle masigi manungda kumja lising ani taramapan gi January Chaichat mapan pangthokadoriba Maharashtra Gambhir Singha gi chamaga marifumanga suba ningsing numit pangthokadoriba sida Maharashtra Narsinga amadi Herat Chandra gi mitam ani asi maikhum hangdokani. Khongchat aduda Minister Singh MLA amadi official kaya su saruk yaki. Kakching Kaithel apunba imalup Kakching Kaithel gi ahanba mapok numit thoram ngasi Kakching district gi Kakching Kaithel da pangthokre Kakching Kaithel apunba imalup Kakching Kaithel na senduna pangthokhiba thoram aduda Y Suchandra MLA Kakching Assembly Constituency na athoiba mithung mayang lambam Randoni advisor Kakching Kaithel apunba imalup Kakching Kaithel na thoram mapu Narem Sanjit Kumar Chairperson Kakching Municipal Council Kakching KSS Jaljit Vice Chairperson Kakching Municipal Council amasung TH Desorjit MPS Additional SPLO Kakching na akhanaba mithung TH Lamani President Nupi Samas amasung S Bimola President Thobal Ima Anina akhanaba lengbirakpasing oina saruk yaki. Tharonggi wahaudok warol piraduna Kakching Kaithel apunba imalup ki founder Moirangthem Pravina Kakching district ki Kakching da lairiba Kakching Kaithel asi Kakching ga khulonariba khulsing Technopal Chandel Thobal Churchampur Bishnupur amadi Imphal West ki khun kayadagi khunjasingna hingjanaba chaktafam oiriba yamna maru oikraba Kaithel amani Kaithel asida imaibel kayana nomagi chara tanaba mafam asida honajaribani Nungju nungsa marak asida ima singna honajariba
kaya asi punna hotnaminaduna chawkhatpa imung amamam oihannaba yaifa thorang thabak thorom kaya paikhatnaba pandamda Kaching Kaithel Apunba Imalub KKAIL asi semkhibani numit adubu ningsingbaga loinana ngasigi numit asi pangthoklibani haina phongdoki Tharomgi athoiba mitung oikhiba Y Suchandra MLA Kaching Assembly Constituency na mahaki warol pidaduna hai ngasigi Manipur khunai asida thabak suba nomagi hainabi asi nomagi mangsilakli aikhoigi khunai asi nungai yaifana laiba ngamnaba suba nomagi chatnabi asi laihannaba hotnaminasi chakwa thaurangi thabak ama tawbada amaga punna tathok tasin tawnaduna afafata tanaminagadabani chakwa thaurangi thabak ama tawrokpada kaksabi saduna ayetpa apanba pigani haibagi wakhal adu lapna thamkrasi haina phongdoki ꯑꯩꯈꯣꯏꯒꯤ ꯗꯤ.ꯁꯤ ꯑꯦꯁ.ꯄꯤ ꯇꯥꯟꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯅꯤꯃꯛꯁꯨ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯑꯣꯡ ꯇꯥꯅ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕꯗꯨ ꯍꯣꯠꯅꯁꯤ ꯕꯖꯥꯔ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯏꯃꯥꯂꯣꯛ ꯑꯃ ꯂꯤꯡꯈꯠꯄꯁꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯀꯥꯡꯕꯨꯗꯁꯨ ꯇꯥꯟꯅꯔꯒ ꯃꯁꯤꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒꯅ ꯀꯔꯤ ꯀꯥꯟꯅꯩ ꯇꯧꯗ꯭ꯔꯒꯅ ꯀꯔꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯉꯁꯥꯏꯒꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯈꯣꯡꯁꯤ ꯁꯨꯝ ꯊꯥꯖꯩꯕ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗ ꯀꯥꯟꯅꯗꯕ ꯄꯣꯠꯁꯨ ꯂꯩ Malemda amata ngairaba Khwairamban nupi kaithelgi ima ibelsingna ngasi nomagi sintha leptuna Khwairamban bazarda wakan fambaga loinana Manipurgi Chief Minister N Biren amasung Mahut Minister TH Syam Kumar da memorandum pisinduna pendaba wafam kaya thamkhre ngasi wakan fam aduga mari lainana Khwairamban nupi kaithel sinfam amadi Sakdam Kanba Lupki Secretary TH Rani Devi amasung nupi kaithel samgat sagat balupki President RK Radheshana Devi anina Thadurokpa cherol amada itihaska sagonaduna lairaklaba Khwairamban nupi kaithel ahum malemgi manungda nupi singtana phamba kaithel nei haiduna mapalamgi miyoi kaya yengba laknari asigumba landamsegi maru oiba mafam ama oiriba nupi kaithel sing asida chahi kayadagi chatnaduna lakpa niyam sing kaitharaktuna nupi kaithel sing mutkiba yabagi fibamda leire Haujikti lamjau sorokta pufam phambagi kudong chaba loduna ayu anganbadagi numidang athengba fawbada kaithel sing asigi akoibada ahangba amata laitaba makai manungda yoliba potlam khudingmak yonsalakpana kaithel manungda nomagi chara taliba miyoisingi hingnabagi hak namak matuna awaba mayoknare kaithel sing asigi authority IMC da matamgi karakpa councillor singna kaithelgi fibam phagatnaba hotnabagi mahutta niyamgi wangmada mafam chaba chadaba laitana footpath punamak pufam phamhanba lambi punamak parking pisinduna maranai sendanpham onthokpadagi khongna chatnabagi lambi phawba laitaduna miyam awaba mayoknare Imphal Sahar Lunana Thamnaba amadi nupi kaithel sing tungkoina hingduna laihaunabagidama atuba matamgi manungda lakliba January 10 fawbagi manungda paikhatfam thokpa thabak sing paikhat pitrabadi kaithel ahum asida license paiduna phamliba miyoi khudingmakna licensing sarkarda surrender tawbaga loinana lamjau surokta thokduna pofam phamnabagi warep laure masida tholakpa afafatagi daita khudingmak sarkar amadi IMC na pugadabani haiki Jenims Jesus Association na makogi rights panghandabagi damakta nomagi oiba mass casual leave loduna sit in protest sathagre ngasi Jenims campus manungda laiba medical superintendent office mamangda chathakiba sit in protest aduda Jenims Teachers Association gi general secretary Nelson Loitongbamna pawmisingda phongtorakhibada Jenims ki senior resident doctor tutor amadi demonstrator promotion yauna matangga chanaba pay scale scheme chana hanabagi matangda strike asi changsilakhibani chahi asigi October 2 da Chief Minister ga faminaduna wari sanaraba matung chilhai oina yanaba purakpadagi khongjang asi handoktuna lakhibani laibak thibadi hojik fawba aiba document oina piduna yanakhiba warol adu chatnabagi mami uraktaba maramna ngarang Jenims ki Teachers Association gi staff singna amuba waste thetuna yaningtaba utki ngasi mass casual leave lauduna sit in protest asi pangthoklibani mathang chahi English ani 18 gi January 3 phawbagi manungda laingakna taliba demand asi phanghandaba tarabadi Jenims hospital shutdown tawragani examination ga mari lainabadi shutdown da yauroi haiba wafam sing thamki Contract amadi subcontractor singi makhada nomagi chara taliba laita laira singmi singi kusumat pithogadabani haina SSUM na phongdokre kaisamthong laisom lairakta laiba Socialist Students Union of Manipur SSUM gi headquarter da pangthokkiba pawgi mifam amada
यूनियन असिगे प्रेसिडेंट सोराइसम यायमना पाउमिसिंगदा फोंदोखिबदा सिनमिसिंगी खुसुमल पिथोक्तुना लैरिबा असि कंडेम तवी नुमित मंगानिगी मनुंगदा SSUM गी ऑफिसता लाक्तुना कॉन्ट्रैक्टर अमदि सब कॉन्ट्रैक्टर सिंगा लोइनना सिनमिसिंग यावरगा फमिनरगा वखल तामिनदुना मखोइगी फंगपम थोकपा खुसुमल अदु पीगदबनी मखाताना सिनमिसिंगी हक मतपा अमदि खुसुमल पीदबा तारबदि SSUM ना तुमिना खक येंगलगा लैथोकलोइ हाइकी प्रेस मीट अदुदा सरुक याखिबा MS बाबू आयरन स्टीललेस स्टील रोड की मपू N बाबू चाहे कुंट्रा तरेत सिंगजमई चिंगा मथक नंबुल मपान हाइकिबदा सिंगजमई कैथेल साबदा चेकोंदा लैबा कॉन्ट्रैक्ट अमगी मखादा थबक सुबा सब कॉन्ट्रैक्ट सलाम रोमेन अमदी थियाम रोसनना पाइप अमदी योद सवगतनबा थबक सेल ओइना लुपा लाख 13 रोमगी थबक पिरकी थबक अदु सुबा लोइरबा मतुंग फाइनल बिल लौख्रबसु हौजिक फावबा लुपा लाख 2,50,000 पीद्री हाइकी स्वच्छ भारत मिशन के मखादा फॉर क्लीन एंड हेल्दी थौबाल हाइबा थीम लोइनना थौबाल म्युनिसिपल काउंसिल ना वाइको मनी गर्ल्स कॉलेज की NSS यूनिट 1, 2 अमसोंग 3 गा खुसमनदुना प्रजा सिंबु लुबा नानबगी मतंगदा बाप तहननबा रैली अम चैख्रे वाइको मनी गर्ल्स कॉलेज की ओजा सिंह महिरोई सिंह अमदी TMC की काउंसिलर सिंहना सरुक यादुना चटखिबा रैली अदुदा लंबीगी नागेता तारंबा फत्तबा सिंहसु खुंदोक्तुना मियामदा लुनाना थमनबा पाउजसु पीगी कॉलेज असिदगी हौदुना थौबाल हाउखा फाउबा चटखिबा रैली अदुदा सरुक याखिबा कॉलेज असिगी NSS यूनिट की प्रोग्राम ऑफिसर सनातोंबिना हाइकिबदा अखोई मियाम खुदिमकना लुबा नानबा हाइबसी तंगाई फदबनी खंदुना अमदी लैरिबा सरकार असिना असुकुइना लुबा नानबगी प्रोग्राम सिंह मथंग तौरकपना ngasi asisu TMC ga loina punna ngasigi rally asi chatpani haiki अखोइगी अकोइबा खक्तनतना वखल लौसिंगसु लुबा नानबा रोमदा चंगसिलबदी लैरिबा अखोइगी समाज असी अचोबा नेशन अमा ओइगनी हाइरदुना असिगुम्बा प्रोग्राम असी हानदगिसु चंगसिनदुना लाक्ली मखातानसु लुबा नानबगी कैंपेन सिंग चंगसिनखिगनी हाइकी अंड्रो वांखेम थौबाल अमसों वाबगाई हाइबा केंद्र मरी असी फाउदुना चेलिबा थौबाल तुरेलगी इसिंग असी खुसेमना मरम ओइदुना यामना मोटना चेलिबा असी कोखनबियु अमदि तुरेल असिगी खोंबानदा तारिबा प्रजा लिसिंग कयागी पुंसी कनबियु हाइदुना ngasi अयोग थौबाल थोंखोंदा लैबा यास्ता ग्राउंडा मियामगी मिफम अमा पांगथोखरे मियामगी मिफम अदु लोइसलकपदा नुंगथेल पुंग अनिदगी NH 102 इम्फाल मोरे लंबिदा पैसेंजर पुदुना लाकपा गाड़ी सिंह मियामना खामदुना पैसेंजर सिंह कुमथहंदुना थौबाल थोंगदा खोंगना चटहनखी अमदि थौबाल तुरेनगी हौजिक ओइरिबा कुसिंगी ओइबा सक्तम सिंह गाड़ी तोंगदुना लाकलिबा मियामदा येंगहनखी लोइनना नुंग लैंगोय पुदुना थोकलकपा टाटा गाड़ी सिंहसु थिंगदुना मखोइना पुरकपा नुंग लैंगोय सिंह यास्ता ग्राउंडा हाइदोहनख्रे थौबाल रिवर्स कंजर्वेशन कमिटी न सेंदुना तुरेल असिगी नागेता खुंदारिबा मियोय लिसिंग कयाना अमदि तोंगान तोंगानबा क्लब ऑर्गेनाइजेशन सिंगना सरुक यादुना पांगथोखिबा मीटिंग अदुदा थौबाल तुरेल कन्नबगी मतंगदा PIL अमा थाबगा लोइनना मरी लैनबा गवर्नमेंट ऑफ इंडिया की मिनिस्टर दा मेमोरेंडम पिसिनबा थौबाल तुरेंगी मतंगदा मणिपुर गवर्नमेंट मियेंग चंगतुना करिगुम्बा खोंथांग लौरक्ट्रि फाउबा मखाताना खोंजंग कया चथबा अमसुंग थौबाल तुरेलदगी पुथोरकलिबा नुंगलैंगोय पुबा गाड़ी अमांग अता थोरकपा मतमदा गाड़ी मपुना अफफता दायदा पुगदबनी हाइबा वरेप सिंगसु लौकी नुमित खुदिंगी यु थकपा मीना हक्चांग सोकपा बुदी थौबाल तुरेलगी इसिंग सिजनरिबा मियोय लिसिंग हेनबना सोकपा हेले हाइरदुना नुंगलैंगोय पेक्तुना पैसा तांजरिबा अमदी इसिंग लैदुना सिजनरिबा अनिगी मरक्ता नुंसिनदबा अमदी पामदबा थौदोकसिंग थोक्तनबा लैंगाकना थुबा मतमदा मियेंग चंगपिनबा अपामबसु मियामना फोंदोकनखी निंगसिंगबा याबदे थौबाल रिवर्स कंजर्वेशन कमिटीना थौबाल तुरेलगी इसिंग खुसेमगी ओइबा अनैबा इसिंग चेलिबा असि लुहनबियु हाइदुना हौखिबा चाहिदगी लाउदुना लाकपा अदु मरी लैनबसिंगना ताबिदबदगी तुरेल असिबु मुसिनबदा अचौबा थौदांग लौरिबा लैंगोय पुबा गाड़ीसिंग मियामना थतुना चहनदबगी खुंजंगसु चथतुना लैरिबनी
Moregi Additional Deputy Commissioner ki Office da Waste Management Disposal Site ki matangda ADC M. Rajkumar Autonomous District Council Chandel ki member Chinaiba More Police ki SDPO Sandip Gopal Das amadi More da laiba tungan ba civil society organization singi luchingba singa loinana More ki akoibagi khul kayagi ningthau yauna khandanabagi mifam ama pangthokre mifam aduda More manungdagi thoklakpa amod akai kaya langthokpa mafam chaba leitabagi khudong chadaba kaya ama mayoknariba asigi matangda kupna khanaraba matungda More dagi kilometer mapalom chatlaga leiba T Mortha T Minau village dagi khara chatlaga leiba mafam chaba jaga amada ohenanaba khananabaga loinana mafam aduda chatuna punna yengseminaki village asigi chairman asu mafam ase disposal site oinaba ayaba piki Jiribam gi maru oiriba Jiribam Tipaimuk Jetty Road asi nung leiba hawgalam laga lap kiba sida Jiribam Praja miyamna khoirang khoisaunare haina Jetty Road Development Committee ki advisor CH Sunamani Singhana phongdurakli mahakna hai Jiribam gi khwaidaki maru oiba lambi ama oiriba Jetty Road asigi fibam asi asuki matik fattabana Jiribam gi miyam amasung mairoi singna chathok chasin tawbada uful ka hena thokpadagi Layong khangdaba laina kaya narakadra haibagi akiba lainare maram asidagi Jiribam gi miyamna lambi asi sembinabagi matangda Manipur gi CM N Birena Jiribam da laklambada memorandum piduna khangankibada natana atai minister kaya dasu memorandum sing pisankre adubu tabidabadagi lambi asida heavy vehicle chatpa yaroi haiduna numit humnigi oiba ban kauki Matung tarakpada wari sanabada chatliba tha December gi tang 5 dagi lambi sembagi thabak hauragani hairakpadagi yanaba puraki tungda lambi semnaba nung gari khara tharamlaga thabak tawba lepkhre PWD department da hanglubada makhoigi manungda yanadaba leire makhatana thabak chatharakani haibagi thajaba piraktre Maram asina concern department na sembiraktrabadi Jiribam gi miyamna akan makhongjang changsanaba sem saba lori haina su CH Sunamani na ngasi pangmisingda phongdorakli Unapal Baptist Church Aimol Baptist Association na Nifumapan suba Merry Christmas 2018 amasung New Year 2019 ga mari lainana sports meet pangthokre sports meet aduga mari lainana ngasi lamsang lamjen pangthokiba lamsang lamjen adugi nupagi kanglupta naishwathangna ahanba angamna anishuba amasung stelina ahumsuba taki nupigi kanglupta naishwachungna ahanba inaingakna anishuba amasung sangbinana ahumsuba taki angangi kangluptana khuplian ngamna ahanba ringkholiana anishuba amasung ringkhothangna ahumsuba taki Thobal Police Station gi manung chanba haukha mamang leikaida haukiba leipakupa numita Joy Premi Allies naucha sahi kunmanga mapuroiba Binisan yumnam sahi kunipan kaubi mirun binupi ama thauriya laga siramba adugi matangda ngasi ayok Thobal Khetri leikai Tomjing makhong nupi mayumgi imai vensingna machanupigi thawai yaudraba hakjang adu apopi mamada sinabiu haiduna Thobal SP gi office ta lakhi Women Action for Development Ward ki team amasu SP Thawal gi gate laktuna yengsilakhibaga loinana imungi miyoisinggasu unakre imungi miyoisinga unaraba matungda ward ki secretary Sobita Mangsa tabamna paumisingda haikibada mishi asigi matangda imung manunggi wafam asi yenglagadi thawdok asi yamna chingnaningai ama oiri haidana thawdok asi yamna gupna thegatpa mathau tai haiki Forensic Science ki miyoising yauna Laikidabagi jagada chatuna yengsinba pami amadi lengaknasu thawdo ase lumna lawbibaga loinana khara hena experience oiraba officer amana tigat handuna mara lairamlabadi dandi phanghaningi haina Sobitana makatana phongduraki Nakal amaromda Thawal haukha mamang laikai nupa mayumda thauri yanduna laikhidrabi Joy Premi Allies naucha chahi kunmanga misibu yaningda phongdokladuna ngasi Thawal kaithelda miyamna wakan phampam grek misi asiga mari lainana semkiba JAC na wangmataba mathak laikai maira pai bilup Thawal Khetri laikai maira pai bilup amadi Thawal kaithel popam phambi imai bel senga kusamnaduna phamkiba wakan pham aduna premi misi asibu kanna yaningda phongdokpaga loinana mara leiba miyoi dandi pinaba play card kaya sizinaki
Premigi mache ahal Joyshrina mahaki manaunupi hauzik mirolibini nupa mayonggi mina otpire mahakbu laubiba lau hairamlaga ikui minute kharagi matungda thauri yale hairakpase oidaba wafam oigani mahaki manaunupi nupa mayonggi miyoina soidana hatba oigani makoibu dandi pibiu haina pendaba wafam singphungdoraki. Film Forum Manipur gi Executive Member Oibiramba Film Activist Yumnam Sam Sundar Singhana haukiba December thagi tang kulumdoida masagi anaba amadagi laikhidabada ngasi Film Forum gi lamfelda laiba office ta forum gi chairman S Mangoljauna mifam mapu oiduna awaba phongdopagi mifam ama pangthokre. Mifam aduna Manipuri film gidamakta thamoi sengna chen chungjaramba Yumnam Sam Sundar laikidabada Sam Sundar bu awangba thakta ikai khunaba utpa oina minute ani tumina leptuna awaba phongdoki. Ngasigi awaba phongdopagi mifam tuda forum gi General Secretary NG Ghanshyam, Information and Communication Secretary Rakesh Naurem, Joint Secretary 3 Mahesh Thaunaujam, filmmaker Oken Amakjam, senior actor Y Kumarjit, singer Usam Nirjit Kumar, cameraman Iro Maipak amadi choreographer Satarjit Thiam saruk yaki. Muslim Women Protection of Rights on Marriage Bill 2018 ngasi Lok Sabha khana nainari. Talak ahumlak haibagi wafam adu aina yadabani haina bill asina propose tori. Talak ahumlak haiduna yumban minabada khaina bagi thabak tori basengbu chahi ahum phawba fadok biduna jail da thambayai. Bill asina Muslim Women Protection of Rights on Marriage Ordinance 2018 gi mahut singedawri. Union Law Minister Ravi Shankar Prasad haiki talak ahumlak haibagi wafam asi laibaki interest thingbani masi politics ka mari amata lainade. The National Medical Council Amendment Bill 2018 su ngasigi khana nainabagi list ta yauki. Rajya Sabhadana the Trafficking of Persons Prevention, Protection and Rehabilitation Bill 2018 amasung the National Council for Teacher Education Amendment Bill 2018 yauna bill khara khana nainanaba list tawkibani adubu sabagi mifam hayeng phawba ithokre haukiba chaichat taramathoi famba haukiba parliament ki mifam ayamba matamda charangna buthokna lakli. Rafale aircraft deal amadi Kaveri Tudel da dam sabagi wafamda ruling amasong opposition ki marakta yetnaduna lakli. Resolution fazana lowbangamdana ayamba matamda thokli. National Election pangthokadaba numit chamani rom watlabasu BJP na luchingba lengak asina amuk hanna sakti pairakpak ngamnaba BJP na kana honari. Prime Minister Narendra Modi na mahaki yumda pung ahum changna meeting tawduna lawmi singidamakta kari thabak paikhanaba lawthokadaki haibagi wafamda kupna khananina khre hairi. Meeting aduda saruk yakhibasingnadi Finance Minister Arun Jaitley, BJP Chief Minister Saha amasung Agriculture Minister Radha Mohan Singhani. Ningtham mifam January 5 da loidringagi mamangda lawmi singidamakta paikhatkedaba thabak tharom matangda lawthokani haina Finance Minister Jaitley na haiki. Handak pangthokiba state sing Rajasthan, Madhya Pradesh, Chhattisgarh, Mizoram amasung Telangana Assembly singi mikhalda BJP na lengak semba ngamhaudrabanina ngasigi meeting adu yamna maru oibani hainari. Congress na board khombada lawmi singda toliba loan ge senfam sing kok pigani haiba wafam thamki amadi mikhalda phajana maipaktuna state ahumda government semba ngamkhrabani. Congress na promise tawkiba adudagi hena faba lawmi singi yaifanaba kari thabak thoram lawkhatkadagi haibagi wafam meeting na khanaki hairi. Lawmi singi loan gi senfam sing kokpinabagi mathakta lawmi singna puthokpa pothok singidamak minimum support amadi market rate su pinaba khanaki hairi. Aroibada maroiba paw amhana pijari. Indian Folklore Congress Seminar ngasi hodokre. Maharashtra Narsinga amasung Hera Chandragi mitam khinbagi thabak Chief Minister N Birena yengsinkre. Loinana Kakching Kaithelgi mapok numit thorom pangthokre. Ngasigi damak tadi pawda matang sida loijere miyeng tabiri basengbo amukana kurumjari.